ꯂꯩꯁꯅꯥꯁꯨ ꯑꯦꯂꯦꯛꯁꯇ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯦꯂꯦꯛꯁ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯍꯥꯏꯔꯛꯏ, ꯁꯥꯔ ꯑꯁꯦꯡꯕꯅꯦ ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯔꯣꯕꯥꯔꯠꯅ ꯀꯩꯝ ꯀꯥꯏꯗꯦ, ꯑꯗꯣ ꯇꯧꯕꯗꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯈꯔ ꯊꯨꯕ ꯄꯥꯝꯃꯤ꯫ ꯂꯩꯁꯅꯥ ꯅꯣꯛꯑꯒ, ꯍꯣꯏ ꯁꯥꯔ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯔꯣꯕꯥꯔꯠꯇꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ, ꯑꯦꯂꯦꯛꯁ, ꯑꯩ ꯂꯩꯁꯅꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ, ꯅꯪ꯫ ꯑꯦꯂꯦꯛꯁꯇꯨ ꯂꯩꯁꯅꯥꯗ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯣꯏ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯖꯔꯝꯃꯒꯦ꯫ ꯔꯣꯕꯥꯔꯠꯅ, ꯑꯦꯂꯦꯛꯁꯅ, ꯂꯩꯁꯅꯥ, ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯕꯒ ꯊꯣꯛꯂꯛꯑꯣꯀꯣ, ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ꯫ ꯂꯩꯁꯅꯥ ꯑꯦꯂꯦꯛꯁꯇ ꯌꯦꯡꯂꯒ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯧ ꯂꯩꯔꯝꯃꯣ꯫ ꯑꯦꯂꯦꯛꯁꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯕꯥꯔꯠꯇꯨ ꯑꯦꯂꯦꯛꯁ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯨꯡꯁꯤꯕꯤ꯫ ꯂꯩꯁꯅꯥ ꯅꯣꯛꯁꯤꯟꯅꯔꯒ, ꯁꯥꯔ꯫ ꯔꯣꯕꯥꯔꯠꯇꯨ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ, ꯑꯩꯅ ꯁꯥꯔ ꯀꯧꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯥꯃꯣ ꯀꯧ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯂꯩꯁꯅꯥ ꯔꯣꯕꯥꯔꯠꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯩ꯫ ꯍꯣꯏꯕ, ꯀꯧꯒꯦꯕ, ꯑꯗꯣ ꯑꯦꯂꯦꯛꯁꯀꯤ ꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕ, ꯑꯗꯨꯅ ꯃꯥꯏ ꯃꯥꯡꯗꯅꯅꯦ ꯁꯥꯔ ꯑꯗꯨꯝ ꯀꯧꯒꯦꯕ꯫ ꯔꯣꯕꯥꯔꯠꯅ, ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ, ꯑꯗꯣ ꯏꯕꯥꯅꯤꯗꯪ ꯂꯩꯕꯁꯤꯗꯅꯤꯅꯦ ꯀꯧꯔꯣ ꯍꯥꯏꯕ꯫ ꯂꯩꯁꯅꯥꯅ, ꯍꯣꯏꯕ, ꯀꯧꯒꯦꯕ, ꯇꯥꯃꯣ꯫ ꯔꯣꯕꯥꯔꯠꯅ, ꯅꯨꯡꯁꯤꯕꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯇꯣꯟꯗꯨ ꯁꯤꯛꯏ꯫ ꯂꯩꯁꯅꯥ ꯍꯩꯅꯗꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯩ꯫ ꯂꯩꯁꯅꯥꯅ, ꯑꯌꯥ, ꯅꯨꯡꯉꯥꯏꯌꯦ ꯇꯥꯃꯣ꯫ ꯔꯣꯕꯥꯔꯠꯇꯨ ꯂꯩꯁꯅꯥꯗ ꯈꯔ ꯅꯛꯁꯤꯜꯂꯒ, ꯌꯥꯝ ꯅꯥꯕ꯭ꯔꯣꯅꯦ? ꯂꯩꯁꯅꯥ ꯈꯔ ꯆꯠꯊꯣꯛꯏ, ꯑꯗꯨꯒ, ꯍꯣꯏꯕ, ꯅꯥꯏꯌꯦꯕ, ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯇꯥꯃꯣ꯫ ꯔꯣꯕꯥꯔꯠꯅ, ꯌꯥꯈꯤꯔꯣꯏꯌꯦ꯫ ꯂꯩꯁꯅꯥꯗꯨ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯔꯣꯕꯥꯔꯠꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ ꯍꯩꯅꯗꯅ, ꯇꯥꯃꯣ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯔꯣꯕꯥꯔꯠꯅ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ꯫ ꯂꯩꯁꯅꯥꯗꯨ ꯃꯆꯤꯟ ꯍꯥꯏꯔꯞ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ, ꯑꯗꯨꯒ, ꯑꯧ ꯁꯥꯔ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯊꯣꯛꯂꯛꯏ꯫ ꯑꯦꯂꯦꯛꯁꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯗꯨ ꯉꯁꯤꯗꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩ꯫ ꯃꯃꯥ ꯊꯔꯣ ꯊꯣꯛꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯒ ꯑꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯤꯡꯂꯦꯝꯕꯅ, ꯆꯠꯇꯣꯏꯅꯦ ꯏꯃꯥꯁꯤ꯫ ꯍꯩꯃꯥ, ꯊꯦꯡꯗ꯭ꯔꯤꯕꯣ ꯑꯗꯨꯗꯤ? ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏꯌꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ, ꯅꯪꯁꯨꯅꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯣ, ꯑꯗꯨꯒ ꯆꯪꯉꯛꯑꯣꯀꯣ꯫ ꯆꯤꯡꯂꯦꯝꯕꯅ, ꯍꯣꯏ ꯏꯃꯥꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯂꯩ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ꯫ ꯆꯟꯆꯟ! ꯆꯤꯡꯂꯦꯝꯕꯅ ꯀꯧꯔꯛꯄꯅꯤ꯫ ꯆꯟꯆꯟꯗꯨ ꯃꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ, ꯌꯥꯝꯕꯨꯡ! ꯆꯤꯡꯂꯦꯝꯕ ꯃꯆꯟꯕꯨ ꯄꯥꯡꯈꯠꯂꯤ꯫ ꯌꯥ, ꯁꯦ, ꯆꯥꯛ ꯆꯥꯔꯁꯤꯀꯣ ꯌꯥꯝꯕꯨꯡꯒ꯫ ꯆꯟꯆꯟ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ, ꯑꯩꯗꯤ ꯌꯥꯝꯕꯨꯡꯒ ꯆꯥꯗꯣꯏꯅꯦ꯫ ꯊꯔꯣ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯊꯥꯡꯗꯣꯔꯛꯏ, ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ, ꯁꯦ, ꯆꯥꯔꯣ ꯆꯥꯔꯣ, ꯏꯆꯥꯇꯣꯝꯕꯤ, ꯅꯪꯗꯤ ꯌꯥꯝꯕꯨꯡꯒ ꯆꯥꯔꯣꯀꯣ꯫ ꯑꯍꯣꯏ ꯃꯃꯥ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯆꯟꯗ ꯆꯥꯛ ꯏꯟꯕꯤ, ꯑꯗꯨꯒ, ꯆꯟꯆꯟ, ꯌꯥꯝꯕꯨꯡ ꯋꯥ ꯍꯥꯏꯒꯦ, ꯃꯃꯥ ꯅꯠꯇꯦ ꯏꯃꯥꯁꯤ ꯍꯥꯏꯌꯨ꯫ ꯆꯟꯆꯟꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯇꯧꯔꯒ ꯊꯔꯣꯗ ꯌꯦꯡꯂꯒ, ꯃꯃꯥꯁꯤ꯫ ꯆꯟꯆꯟꯒꯤ ꯃꯇꯧꯗꯨꯗ ꯊꯔꯣꯒ ꯆꯤꯡꯂꯦꯝꯕꯒꯗꯨ ꯅꯣꯛꯆꯩ꯫ ꯆꯟꯆꯟꯁꯨ ꯅꯣꯛꯂꯤꯕꯗꯨ ꯃꯔꯝ ꯈꯪꯗ꯭ꯔꯁꯨ ꯃꯥꯁꯨ ꯅꯣꯛꯆꯩ꯫ ꯊꯔꯣꯅ, ꯏꯕꯨꯡꯉꯣ, ꯑꯩ ꯍꯌꯦꯡ ꯍꯥꯏꯕ ꯆꯠꯀꯦ ꯈꯜꯂꯤ, ꯀꯃꯥꯏꯅ ꯇꯧꯁꯦꯕ? ꯆꯤꯡꯂꯦꯝꯕ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏ꯫ ꯏꯃꯥꯁꯦ꯫ ꯊꯔꯣꯅ, ꯍꯩꯃꯥ, ꯏꯀꯥꯏꯒꯅꯨꯅꯦ, ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯨꯔꯒꯦꯀꯣ, ꯍꯥꯟꯅ ꯈꯪꯅꯗꯕꯁꯨ ꯅꯠꯇꯕꯁꯤꯕꯣ꯫ ꯆꯤꯡꯂꯦꯝꯕꯅ, ꯍꯣꯏ ꯏꯃꯥꯁꯤ꯫ ꯁꯣꯝꯗꯅ ꯑꯦꯂꯦꯛꯁꯀ ꯂꯩꯁꯅꯥꯒꯗꯨ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯤ꯫ ꯑꯦꯂꯦꯛꯁꯅ, ꯂꯩꯁꯅꯥ, ꯑꯩꯗꯤ ꯈꯔ ꯇꯞꯊꯅ ꯇꯧꯕ ꯄꯥꯝꯃꯦ, ꯃꯍꯥꯛ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯅ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ꯫ ꯑꯦꯂꯦꯛꯁꯅ, ꯑꯗꯣ ꯅꯪꯅ ꯉꯁꯥꯏ ꯅꯨꯃꯤꯠ 5ꯅꯤꯅ ꯊꯥꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯂꯩꯁꯅꯥ ꯃꯆꯤꯟ ꯐꯩꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯒ, ꯅꯨꯃꯤꯠ 5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥ ꯃꯊꯛꯇ ꯀꯥꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯦꯂꯦꯛꯁꯁꯨ ꯅꯣꯛꯑꯒ, ꯍꯣꯏꯗ, ꯑꯗꯨꯛ ꯐꯠꯇꯕ ꯃꯤꯗꯨꯗꯤ ꯊꯝꯃꯨꯕꯩ ꯀꯥꯟꯅꯗꯦ,
ꯃꯍꯤꯛꯅꯤ ꯃꯣꯏꯗꯤ ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯦꯂꯦꯛꯁꯅ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯑꯦꯂꯦꯛꯁꯅ ꯂꯩꯁꯅꯥꯕꯨ ꯃꯣꯏꯒꯤ ꯒꯦꯠ ꯐꯥꯎ ꯊꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯆꯦ ꯌꯥꯏꯐꯕꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯌꯥꯏꯐꯕꯤ ꯃꯅꯥꯎꯗ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇ ꯒꯥꯔꯤꯗ ꯊꯤꯜꯂꯛꯑꯝꯕꯗꯣ ꯂꯩꯁꯅꯥ ꯂꯠꯂ ꯇꯧꯔꯒ ꯆꯤꯆꯦ ꯃꯣꯏ ꯄ꯭ꯔꯤꯌꯥꯒꯤ ꯃꯕꯨꯡꯗꯨꯅꯦ ꯗꯥꯁꯅꯥꯗꯨꯅꯦ ꯌꯥꯏꯐꯕꯤꯗꯨ ꯁꯦꯀꯦꯟ ꯑꯃ ꯑꯅꯤ ꯂꯩꯁꯅꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯆꯪꯉꯣ ꯌꯥꯔꯦ ꯂꯩꯁꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯕꯤ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯌꯥꯏꯐꯕꯤꯁꯨ ꯁ꯭ꯀꯨꯜꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯁ ꯑꯩꯗꯤ ꯆꯩꯔꯛꯀꯗꯧꯕ ꯃꯥꯜꯂꯨꯔꯦ ꯑꯃꯨꯛ ꯋꯥꯈꯜꯗ ꯆꯤꯆꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯆꯤꯆꯦꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯣꯏꯕꯒ ꯆꯤꯆꯦꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤꯌꯦ ꯁꯣꯝꯗꯅ ꯊꯣꯏꯌꯦꯟꯕꯗꯨ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯅꯅꯥꯎ ꯅꯨꯄꯥꯗꯨ ꯀꯣꯂꯦꯖ ꯆꯠꯂꯨꯅ ꯐꯖꯅ ꯍꯥꯏꯔꯝꯃꯣ ꯃꯥꯁꯦ ꯀꯩꯅꯣꯝꯃꯩ ꯇꯧꯏ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦꯅ ꯇꯧꯔꯤꯁꯦ ꯊꯣꯏꯌꯦꯟꯕꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥ ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯔ ꯃꯦꯝꯆꯥꯅ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯊꯣꯏꯌꯦꯟꯕꯅ ꯏꯃꯥ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯝꯅꯤ ꯑꯩ ꯔꯣꯛꯀꯤꯗꯪꯒꯦ ꯑꯗꯨꯏꯗꯃꯛꯇ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯃꯦꯝꯆꯥꯅ ꯐꯔꯦ ꯅꯪꯁꯨꯅꯦ ꯑꯣꯐꯤꯁ ꯆꯠꯊꯣꯛꯎꯔꯣ ꯏꯃꯥꯁꯨ ꯅꯆꯟꯒꯤ ꯁ꯭ꯀꯨꯜꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯊꯣꯏꯌꯦꯟꯕꯅ ꯀꯩꯗꯧꯕꯅꯣ ꯏꯃꯥ ꯁ꯭ꯀꯨꯜꯗꯗꯤ ꯃꯦꯝꯆꯥꯅ ꯑꯣꯍꯣ ꯃꯣꯏꯒꯤ ꯑꯣꯖꯥꯅꯅꯦ ꯄꯦꯔꯦꯟꯁꯀꯩ ꯀꯧꯈꯠꯂꯤꯌꯦ ꯊꯣꯏꯌꯦꯟꯕꯅ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯦꯝꯆꯥꯅ ꯍꯣꯏ ꯑꯁꯨꯝꯅ ꯊꯣꯏꯌꯦꯟꯕꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯑꯣꯐꯤꯁ ꯌꯧꯔꯝꯗꯥꯏꯗ ꯒꯥꯔꯤ ꯑꯗꯨ ꯈꯪꯈꯥꯡ ꯈꯥꯝꯃꯤ ꯃꯃꯤꯠ ꯑꯗꯨ ꯑꯌꯦꯡꯕ ꯃꯐꯝ ꯑꯃꯗ ꯌꯦꯡꯂꯒ ꯂꯩ ꯂꯥꯞꯇꯛꯅ ꯆꯤꯡꯂꯦꯝꯕꯒ ꯌꯥꯏꯐꯕꯤꯒꯗꯨ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯦ ꯊꯣꯏꯌꯦꯟꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯑꯣꯐꯤꯁꯇ ꯊꯧꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯆꯤꯡꯂꯦꯝꯕꯅ ꯑꯗꯣ ꯌꯥꯏꯐꯕꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒꯦꯀꯣ ꯌꯥꯏꯐꯕꯤꯅ ꯍꯣꯏ ꯌꯥꯝꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ ꯌꯥꯏꯐꯕꯤꯁꯨ ꯁ꯭ꯀꯨꯜꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯌꯥꯏꯐꯕꯤꯁꯨ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯏꯀꯣꯏ ꯀꯣꯏꯅꯕ ꯑꯗꯨ ꯐꯈ꯭ꯔꯦ ꯍꯥꯏꯅꯤꯡꯕ ꯑꯗꯨꯃꯛ ꯍꯥꯏꯅꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯔꯣꯗꯨ ꯃꯐꯤ ꯃꯔꯣꯟ ꯁꯦꯠ ꯆꯥꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯆꯤꯡꯂꯦꯝꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥꯅ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯗ ꯏꯃꯥꯁꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯌꯥꯝ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤꯗꯨꯅ ꯊꯔꯣꯅ ꯑꯣ ꯏꯃꯧ ꯍꯥꯏꯔꯨꯒꯦ ꯆꯤꯡꯂꯦꯝꯕ ꯉꯛꯄꯣꯏ ꯏꯀꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥꯁꯦ ꯊꯔꯣꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯏꯃꯧ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯆꯤꯡꯂꯦꯝꯕꯗꯨ ꯏꯀꯥꯏꯅ ꯏꯃꯥꯁꯦ ꯊꯨꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯊꯔꯣꯅ ꯍꯩꯃꯥ ꯀꯩꯅꯣ ꯊꯨꯃꯟꯗ꯭ꯔꯕꯣ ꯑꯐꯕ ꯊꯕꯛꯇꯤꯅꯦ ꯏꯃꯥꯗꯤ ꯄꯟꯊꯕ ꯄꯥꯝꯗꯦꯕꯨ ꯆꯤꯡꯂꯦꯝꯕꯁꯨ ꯏꯀꯥꯏꯔꯗꯨꯅ ꯑꯗꯨꯃꯛ ꯀꯩꯁꯨ ꯍꯥꯏꯗꯕꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯔꯣꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯕꯤꯅꯥ ꯍꯣꯏꯗ ꯂꯥꯛꯏ ꯒꯦꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯀꯧꯏ ꯕꯤꯅꯥꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯑꯍꯣ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯉꯤ ꯕꯤꯅꯥ ꯉꯛꯅ ꯍꯩꯃꯥ ꯊꯔꯣꯁꯨ ꯅꯣꯛꯑꯒ ꯍꯥꯎꯅꯦ ꯕꯤꯅꯥꯅ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯊꯔꯣꯅ ꯍꯣꯏ ꯑꯁꯨꯝꯅ ꯊꯔꯣꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯆꯪꯂꯛꯏ ꯕꯤꯅꯥꯅ ꯊꯔꯣ ꯁꯤꯗ ꯐꯝꯃꯨꯀꯣ ꯏꯆꯦ ꯍꯣꯏꯁꯨ ꯊꯔꯣꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯐꯝꯊꯩ ꯕꯤꯅꯥꯅ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯍꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯐꯕꯤꯕꯨ ꯀꯧꯏ ꯕꯦꯝꯃ ꯍꯣꯏ ꯌꯥꯏꯐꯕꯤꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯕꯤꯅꯥꯅ ꯆꯥ ꯑꯍꯥꯎꯕ ꯒ꯭ꯂꯥꯁ 4ꯗ ꯂꯣꯜꯂꯛꯑꯣ ꯌꯥꯏꯐꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ ꯕꯤꯅꯥ ꯊꯔꯣꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯅꯦ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯊꯔꯣꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯦ ꯏꯕꯦꯝꯃ ꯊꯔꯣꯒꯤ ꯃꯃꯧ ꯍꯥꯏꯕ ꯂꯥꯛꯏꯕꯅꯦ ꯕꯤꯅꯥ ꯉꯛꯅ ꯊꯔꯣꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯔꯣ ꯅꯣꯛꯑꯒ ꯃꯥꯅꯦ
ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯇꯠꯅꯗꯅꯕ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯥ ꯃꯁꯥꯃꯛꯅꯁꯨ ꯄꯥꯝꯃꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯅꯤ ꯕꯤꯅꯥ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯊꯔꯣꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯔꯣꯗ ꯌꯦꯡꯉꯤ ꯕꯤꯅꯥꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯔꯣꯅ ꯀꯩꯗꯧꯔꯒꯦ ꯕꯤꯅꯥ ꯕꯤꯅꯥꯗꯨ ꯃꯪꯂꯒ ꯂꯩꯔꯝꯕꯗꯩ ꯊꯔꯣꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯒ꯭ꯌꯥꯟꯂꯛꯏ ꯀꯩꯝ ꯇꯧꯗꯦꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯨꯗ ꯊꯔꯣꯅ ꯀꯩꯗꯧꯔꯕ ꯕꯤꯅꯥꯅ ꯃꯁꯥꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯅꯤꯡꯕ ꯊꯔꯣꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯏꯌꯦ ꯃꯁꯥꯒꯤ ꯋꯥ ꯑꯃ ꯇꯥꯒꯗꯕꯅꯦ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯍꯥꯗꯅ ꯇꯧꯕꯃꯛꯇꯤ ꯐꯠꯇꯦꯗ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯊꯔꯣꯅ ꯑꯩꯃꯥ ꯕꯤꯅꯥ ꯁꯤꯔꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯣ ꯕꯤꯅꯥ ꯅꯣꯛꯑꯒ ꯃꯥꯅꯦ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯅꯦ ꯁꯤꯅ ꯌꯥꯏꯐꯕꯤꯅ ꯅꯦꯅꯦ ꯆꯥ ꯊꯔꯣꯅ ꯊꯝꯃꯣ ꯌꯥꯏꯐꯕꯤ ꯆꯥꯗꯨ ꯊꯅꯝꯃꯒ ꯇꯞꯅ ꯆꯪꯈ꯭ꯔꯦ ꯕꯤꯅꯥꯅ ꯃꯌꯥꯝ ꯆꯥ ꯄꯥꯏꯁꯦ ꯊꯔꯣꯅ ꯑꯗꯣ ꯕꯤꯅꯥ ꯇꯥꯗꯗꯤ ꯎꯗꯦꯅ ꯕꯤꯅꯥꯅ ꯃꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯌꯦ ꯑꯩ ꯃꯥꯒꯁꯨ ꯇꯥꯟꯅꯒꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯅꯤꯗ ꯊꯔꯣꯅ ꯌꯥꯗꯕꯒꯗꯤ ꯌꯥꯔꯣꯏꯀꯣ ꯐꯖꯅ ꯇꯥꯟꯅꯔꯣ ꯕꯤꯅꯥꯅ ꯍꯣꯏꯁꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯊꯔꯣꯅ ꯁꯤꯖꯗ ꯄꯨꯔꯤꯌꯦ ꯕꯤꯅꯥꯅ ꯑꯣ ꯐꯩ ꯄꯤꯛꯂꯤꯉꯩꯗ ꯎꯈꯤꯕꯅꯤꯅꯦ ꯃꯃꯤꯡꯗꯨꯕꯨ ꯊꯔꯣꯅ ꯍꯣ ꯆꯤꯡꯂꯦꯝꯕ ꯀꯧꯕꯅꯦ ꯕꯤꯅꯥꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏ ꯑꯩꯕꯨ ꯇꯥꯈꯤꯒꯨꯝ ꯑꯣ ꯅꯤꯡꯁꯤꯡꯉꯤ ꯗꯣꯛꯇꯔ ꯆꯤꯡꯂꯦꯝꯕ ꯑꯩꯃ ꯑꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯊꯔꯣꯅ ꯃꯥꯅꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯕꯤꯅꯥꯅ ꯑꯣ ꯅꯣꯡꯃ ꯂꯥꯛꯑꯝꯃꯦ ꯏꯆꯥꯅꯨꯄꯤꯁꯦ ꯅꯥꯕ ꯀꯥꯟꯗ ꯃꯥ ꯂꯥꯛꯑꯦ ꯊꯔꯣꯅ ꯍꯩꯃ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯃꯔꯤ ꯁꯦꯠꯆꯤꯟꯅꯔꯝꯃꯦꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯅꯥ ꯊꯣꯛꯂꯛꯏ ꯂꯩꯁꯅꯥꯅ ꯏꯃꯥ ꯃꯌꯥꯝ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯅꯥꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯕꯤꯅꯥꯅ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ ꯂꯩꯁꯅꯥꯅ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯒꯤ ꯀꯥꯗ ꯆꯦꯟꯈꯠꯈ꯭ꯔꯦ ꯊꯔꯣꯅ ꯕꯤꯅꯥ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯇꯣꯝꯕꯤꯗꯨꯔꯣ ꯕꯤꯅꯥꯅ ꯃꯥꯅꯦ ꯊꯥꯏꯅ ꯌꯥꯝ ꯁꯥꯊꯤꯕꯗꯨꯅꯦ ꯊꯔꯣꯅ ꯍꯩꯃꯥ ꯃꯁꯛ ꯂꯣꯏꯅ ꯐꯖꯩ ꯋꯥꯅꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯊꯔꯣ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯅꯥꯗꯨ ꯃꯆꯦꯒꯤ ꯀꯥꯗ ꯂꯥꯛꯏ ꯌꯥꯏꯐꯕꯤꯗꯨ ꯐꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥ ꯇꯞꯅ ꯆꯪꯂꯛꯑꯒ ꯆꯤꯆꯦ ꯌꯥꯏꯐꯕꯤ ꯐꯤ ꯊꯨꯝꯅ ꯂꯩꯁꯅꯥꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯀꯅꯥꯅꯣ ꯌꯥꯏꯐꯕꯤꯅ ꯈꯪꯗꯦꯗ ꯀꯅꯥꯅꯣꯗꯤ ꯂꯩꯁꯅꯥꯅ ꯆꯤꯆꯦ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯃꯣꯏꯅ ꯉꯁꯥꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯌꯥꯏꯐꯕꯤꯅ ꯈꯪꯗꯤꯌꯦ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯂꯩꯁꯅꯥꯅ ꯆꯤꯆꯦꯁꯦ ꯃꯃꯥ ꯑꯣꯏꯖꯔꯒꯦ ꯌꯥꯏꯐꯕꯤ ꯉꯛꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯥ ꯂꯩꯁꯅꯥꯅ ꯃꯥꯅꯦ ꯆꯤꯆꯦ ꯌꯥꯏꯐꯕꯤꯅ ꯏꯃꯥꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯩꯁꯨ ꯈꯪꯗꯦ ꯆꯦꯗꯨꯗꯤ ꯑꯩꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤꯗꯨ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯃꯆꯦꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯀꯩꯒꯤꯅೋ ꯆꯤꯆꯦꯅ ꯌꯥꯗ꯭ꯔꯤꯁꯦ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕꯁꯤꯅ ꯀꯩꯒꯤꯅೋ ꯑꯃꯨꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯂꯣꯠꯂꯦ ꯆꯤꯆꯦꯅ ꯂꯣꯠꯂꯤꯕ ꯋꯥꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯋꯥ ꯑꯃ ꯂꯣꯠꯂꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯋꯥꯈꯜ ꯈꯜꯂꯝꯕꯗꯩ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯅ ꯉꯔꯥꯡ ꯂꯣꯠꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯗꯥꯏꯔꯤ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩꯕꯨ ꯀꯔꯝꯕ ꯍꯥꯟꯅ ꯄꯥꯒꯗꯧꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯇꯞꯅ ꯐꯥꯀꯠꯂꯒ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯄꯥꯏ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯑꯁ ꯃꯁꯛꯁꯤꯗꯤ ꯉꯥꯎꯔꯣꯏꯗꯩꯗ ꯗꯥ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯟꯅꯕꯗꯣ ꯑꯁ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯩꯁꯦ ꯃꯥꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯖꯔꯝꯗꯕ ꯑꯩꯁꯦ ꯂꯝꯂꯥꯟꯕ ꯃꯍꯥꯛꯄꯨ ꯎꯔꯨꯕꯗꯒꯤ ꯉꯥꯎꯔꯦꯕ ꯂꯩꯁꯅꯥ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯂꯃꯥꯏ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯌꯥꯏꯁꯦ
ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯗ ꯀꯔꯤ ꯃꯍꯩꯕꯨ ꯄꯥꯏꯕꯅꯣ ꯅꯪꯗꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯊꯃꯣꯏꯁꯤꯗ ꯅꯪꯇꯕꯨ ꯂꯥꯠꯂꯤꯕ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯦ ꯑꯍꯨꯝꯁꯨꯕ ꯂꯃꯥꯏꯗ ꯑꯃꯨꯛ ꯐꯥꯛꯇꯣꯛꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯂꯝꯂꯥꯟꯕ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯤꯕ ꯃꯇꯥꯡ ꯑꯃꯃꯨꯛ ꯄꯥꯔꯛꯏ ꯑꯁ ꯆꯣꯞꯄꯦ ꯑꯩꯗꯤꯕꯀꯣ ꯏꯀꯥꯏꯕꯤꯗꯦ ꯅꯨꯡꯁꯤꯕꯗꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗꯕꯨ ꯀꯩꯅꯣꯕ ꯑꯩꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ ꯃꯥ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯑꯩꯁꯨꯕꯀꯣ ꯃꯥꯏ ꯇꯛꯄ ꯍꯥꯏꯗꯨꯅꯤ ꯂꯩꯁꯅꯥꯗꯨ ꯃꯊꯪ ꯃꯊꯪ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯛꯏ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯑꯅꯤ ꯁꯨꯗꯦ ꯀꯩꯒꯤꯅꯣ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯗꯤ ꯀꯞꯄꯨꯔꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔ ꯃꯥꯁꯨ ꯎꯕꯤꯔꯗꯨꯅ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯦ ꯍꯥꯏꯕ ꯉꯥꯎꯔꯦꯗ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ ꯗꯥ ꯔꯣꯕꯥꯔꯠ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛ ꯈꯔ ꯌꯥꯝꯅ ꯐꯥꯈꯠꯂꯒ ꯂꯣꯏꯔꯝꯗꯥꯏꯗ ꯄꯥꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯃꯥ ꯕꯕꯥꯅ ꯈꯪꯂꯒ ꯀꯩ ꯑꯣꯏꯕ ꯑꯩꯅ ꯃꯃꯥ ꯕꯕꯥꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯀꯠ ꯊꯦꯜꯂꯤꯕꯅꯣ ꯑꯩꯒꯤꯗꯤ ꯋꯥꯀꯠꯐꯝ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎꯅ ꯄꯤꯔꯝꯕ ꯗꯥꯏꯔꯤꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯋꯥꯀꯠꯐꯝ ꯂꯩꯇꯦ ꯂꯩꯁꯅꯥ ꯆꯤꯆꯦ ꯋꯥꯔꯦ ꯂꯩꯁꯅꯥꯗꯨ ꯃꯄꯤ ꯏꯔꯥꯆꯦꯅ ꯑꯃ ꯑꯃꯨꯛ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯏ ꯗꯥ ꯔꯣꯕꯥꯔꯠ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯒ ꯅꯪꯅꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯝꯗ꯭ꯔꯦ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯑꯁꯨꯝꯅ ꯏꯟꯊꯣꯛꯄꯤꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯃꯃꯥ ꯕꯕꯥꯗ ꯐꯥꯎ ꯃꯤꯅꯝꯂꯦꯀꯣ ꯂꯩꯁꯅꯥ ꯑꯔꯣꯏꯕ ꯆꯦꯅꯥꯗꯨ ꯑꯃꯨꯛ ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯏ ꯑꯩ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯈꯥꯗ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯖꯔꯨꯔꯒꯦꯀꯣ ꯑꯩ ꯑꯃꯨꯛꯁꯨ ꯃꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯦ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯕꯕꯥ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯔꯨꯗꯕꯅ ꯉꯁꯤꯗꯤ ꯃꯃꯥ ꯕꯕꯥꯒꯤ ꯅꯥꯛꯇꯒꯤ ꯆꯠꯄ ꯇꯥꯔꯦ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤꯁꯤꯕꯨꯁꯨ ꯑꯩꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯗꯣꯏꯅꯦ ꯏꯇꯥ ꯇꯥꯏꯔꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤꯌꯦ ꯂꯩꯁꯅꯥꯗꯨ ꯃꯊꯪ ꯑꯃꯨꯛ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯂꯩꯃꯥꯏꯗꯗꯤ ꯀꯔꯤꯁꯨ ꯏꯔꯝꯗ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯂꯦ ꯂꯩꯁꯅꯥ ꯃꯆꯦ ꯁꯤꯟꯊꯥꯕꯨ ꯀꯧꯖꯗꯨꯅ ꯀꯞꯄꯤ ꯆꯤꯆꯦ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯕꯤꯔꯝꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯈꯥꯡꯕꯗ ꯋꯥꯏꯌꯦ ꯑꯩ ꯋꯥꯏꯌꯦ ꯆꯤꯆꯦ ꯑꯩ ꯋꯥꯏꯌꯦ ꯂꯩꯁꯅꯥꯅ ꯀꯞꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯤ ꯆꯪꯂꯛꯏ ꯂꯩꯁꯅꯥ ꯀꯞꯄꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯁꯦꯕ ꯀꯩꯗꯧꯔꯒꯦꯕ ꯂꯩꯁꯅꯥ ꯀꯞꯄꯒ ꯆꯤꯆꯦ ꯑꯩꯈꯣꯏ ꯆꯦꯆꯧꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯤꯌꯦ ꯌꯥꯏꯐꯕꯤꯁꯨ ꯀꯞꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯞꯀꯅꯣꯕꯁꯦ ꯇꯣꯛꯑꯣꯁꯦ ꯆꯤꯆꯦ ꯂꯩꯁꯤꯗꯤ ꯂꯩꯁꯅꯥꯅ ꯆꯤꯆꯦ ꯑꯩ ꯆꯤꯆꯦꯒꯤ ꯂꯃꯟ ꯈꯨꯝꯈꯤꯅꯤꯌꯦ ꯑꯩ ꯈꯨꯝꯈꯤꯅꯤ ꯌꯥꯏꯐꯕꯤꯅ ꯅꯠꯇꯦ ꯂꯩꯁꯅꯥ ꯆꯤꯆꯦ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯕ ꯌꯥꯗꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯒꯦ ꯈꯟꯒꯅꯣ ꯃꯍꯥꯛꯄꯨꯁꯨ ꯏꯁꯣꯔ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯁꯦ ꯇꯣꯛꯑꯣꯕꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯥꯗꯒꯤ ꯕꯤꯅꯥꯅ ꯏꯕꯦꯝꯃ ꯅꯣꯏ ꯑꯅꯤꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯛꯑꯣꯁꯦ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯑꯅꯤꯗꯨ ꯃꯄꯤ ꯇꯩꯊꯣꯛꯅꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯔꯣꯛꯀꯤꯗꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯚꯥꯏ ꯊꯥꯖꯅ ꯗꯥ ꯔꯣꯛꯀꯤ ꯎꯗ ꯀꯨꯏꯔꯦ ꯔꯣꯛꯀꯤꯅ ꯏꯆꯟ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅꯦ ꯊꯥꯖꯗꯨ ꯏꯀꯥꯏꯕꯣꯏ ꯐꯥꯗ꯭ꯔꯤꯗ ꯑꯗꯨ ꯗꯥ ꯔꯣꯛꯀꯤ ꯑꯩꯈꯣꯏ ꯇꯥꯃꯆꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯦ ꯔꯣꯛꯀꯤꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯛꯀꯤꯗꯨ ꯆꯪꯈ꯭ꯔꯦ ꯊꯥꯖ ꯔꯣꯛꯀꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯁꯤꯗꯅꯦꯕ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯃꯁꯛꯅꯦꯅ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ